HAC gi nauna temporary committee semkhibadu yaningdaba phongdoktuna governor da Kuki Mla tarana cherol pisinkhre. Manipur gi chingi district singda autonomous district council ADC singi administration ga mari lenana mamangai dagi leyaktaba hill areas committee HAC gi mikhal pangthoktuna Manipur leingak na nauna makoi gi furit khawdagi puthokpa miyoi singna semba temporary committee semnaba lawkhiba warif adu Manipur thugainaba hotnabada achouba thodang lawduna chathariba lana sigi luchingbani hariba Kuki Mla tarana yaningdaba phongdoktuna Manipur gi governor Lakshman Prasad Acharyada yaningdaba cherol pisinkhre hari tongan balengak amata anduna haukiba chahi 2023 gi May 3 dagi chatharakliba lana sida achouba thodang lawriba Kuki Mla Haukolet Kipgen Ngursanglur Sanate Chilunthang Haukif Kimnio Haukif Hangsing Letpau Haukif Paulianan Haukif Mla Khote Lejamang Haukif Nepcha Kipgen amasung Bungzalgin Baltena punna khuyek piduna tongan demand yawba cherol adu governor da pisinkhibani cherol adu da palibadi ADC singi mikhal pangthoktriba fawba administration da khudong chanaba member kunna saba temporary committee sing semnaba handakta hill area committee na warif lawkhibani khongthang asi unconstitutional oiba law na yadaba warif ama oibata natana democratic principles singbu karimnabani masida natana ADC da yawriba ek singbu ikai khumnadabani haina lawgani state asigi hauzik oiriba fibam asida hill area committee gi member sing oiriba MLA sing asi committee gi mifam da saruk yaba ngamdana lakli asigumba yamna tamba ngamdaba amadi mikchang mikhai naiba politics asina maram oiraga legislature oiriba Kuki Mla singna union territory gi demand asi torakpani ngasisu amuka hanna Mla tara asina hena chesin bo khongfam ga loinana union territory gi demand tawgani demand asi da governor na minungsi utpi duna hill area committee gi mikhal pangthoktana temporary committee semba asi reject tobiu hill area committee gi khongthang asi da miyeng changduna unconstitutional oiba waref asi handokadabani haina Kuki Mla tarana chap manaba firef lominaduna Manipur lenga gi khongthang asi handokna ba governor da taksin bani governor na hiram asi da miyeng changbi drabadi prime minister yauna union minister sing da taksin gani haidi Moirang boat house mamangda car ama ising da tasin badagi miyoi ani laikhidre ngarang numidang pung 9:30 taba matamda Moirang police station gi manung channa Sandra boat house mamang Moirang da koiba chatluraga halakpagi lambida yangna thorokpa car ama masa matomta accident thoktuna car aduda tonglakpa miyoi mari gi manungda ani khudakta laikhidre miyoi ani amana sokpadagi hospital laikanakre hari laibak thiba thogdo adu dark blue machu gi swift car registration number MN05A 8327 asi thodna Sandra romdagi Moirang tamna lakpada masa matanda accident thoktuna Takmu water sport ta tasinkhibani hairi car aduna isingna tasinkiba aduda manangnak laiba miyoi singna makhoibu kannabagi thaba akanma mawongda chathaki accident adubu thengna hoba miyoi singna car aduda tonglakpa miyoi mari mag Moirang community health center da khudakta pukhatuna laikanaki adubu tronglaubi makha laikai dagi ningthaujam premchan chahi kunga daret apokba Priyo amadi iringba manaw chahi kungani thoi apokpa ibomcha laikhidre haiba khangba ngamki aduga tronglaubi makha laikai dagi konjengbam bipin kunga daret apokpa Chandra amadi Oksongbungdagi hemam inauna chahi kunithoi apokpa khomdon hariba anaha ani asi sokpadagi hauji laikanari hairi accident asigi matangda Moirang police na case ama lokhotkre Myanmar gi ngamkhai manungda laikhidraba athoba humpunna langolda roiba mathau mangam pangthokre haukiba October 13 ki ayukta KCP KYKL Pripak Pro RPF PLA UNLF koirengna luchingba gi apunba team amana Manipur gi ngamkhai ngakpa chatpada ngamkhai manungda Myanmar gi laloluf PDF amadi KNFB amadi IAOF ki apunba kangbu amaga khudthoknabagi thodokta laikhidraba PLA gi athoba oinam gulu Elias Babu apokpa kunja Pripakpur gi captain wahengbam sarat Elias Sopaiba amadi Lance Corporal Nongmaithem Bonis na Elias Nongdon gi thawai yawdraba hakchang ngasi iroi semba langol gi mafam amada punna mathau mangam pangthokre laikhidraba singi thawai yawdraba hakchang sing adu ngarang army na puthorakhibaga loinana ngasi ayung masa gi mayumda puraktuna haikal laikat tamlaba matung miyam gi oiba procession amaga loinana langol iroi semba tamna puraktuna aroiba mathau mangam pangthokhibani athoba ahum asina lakpagi lambida miyamna haikal laikat tamnaki loinana kholaw kaya sulauki lanjena duna lairiba sing khunda laita hanba haibasi lenga ke chetpa firepni CM Biren
Manipurda thokliba irang asina maram oiduna lanjena duna leiriba mioising khunda leita hanba amadi makhoigi yaifanaba mateng pangba haiba si Manipur lenga ki firepni haina Manipur ki Chief Minister N Birena phongdorokli CM na social media da thadorokpa post amada haribadi irang asina maram oiduna tongan relief camp sing da leiriba mioi kaya gi damak nauna saba langol da leiriba National Game Village da leiba housing complex da ngarang dagi hauna hongjinduna leiba hokre hauji Housing complex da ngarang sora Churchanpur amadi Phawak Chaw dagi lanjen narakpa yum chamaga kungi miyoi chamriga humfugi leifam pikre haina post atuda phongdorakli amarom da CM na social media da thadorokpa post amagi matung ina bara lengang na in space ki makhada space sector gi damakta lupa koti lising ama Capital Fund oina kaithokpada ayaba pikiba sigidamak Chief Minister N Birena Bharat Prime Minister Narendra Modi bu tawbimang khangba uli Prime Minister na lakwalakliba khongthang asina tungi space technology amadi innovation mawong maril sembada singthaningai oiba khongthang amaga oiragani thawrang asina innovation singbu yokhattuna space innovation khutma chawkhathanbada natana in space ta atmanirbhar Bharat oihanbada achobo mateng oiragani hairi